Putin na war declare taukhre matam kuina dagi mi singna kinaramba lan oigadra khanaramba adumak oikre kasigi achobu pau amani mase entire world na Ukraine Russia gi maikai pang yengdari Ukraine gi president nama gi tweet amada asumna haiki madudi Ukraine da peace amasung public security gi mari lainaba karam taunaraga issue ase solve to vi ai khanabagi damak call torubada President Putin na call thangalaki di hairi masidagi mahak bhapta ki lan soidre haiba amasung haibagumna masagi laibak kanjabagi damak border ngak leba Ukrainian army base ta rocket launch tawsin kre hairi Russia na amasung mi chahumuk casualty oibagi paw thura kre masi sathiba paw amani Vladimir Putin gi wadi Ukrainian nakhoi kulai thado wasini lanjau gi fibham oire amaramda America amti NATO countries Russia gi aggressive oiba thawdawasi da tumina lairoi haire masiga loinana Britain gi Prime Minister Boris Johnson na kaukre emergency meeting amasung Ukraine gi president ta haikre hanganu thengno ekhoi lei it means NATO changlak lagani Russia ga thengna bagi maikai amadana Putin gi akan bawadi karigumba Ukraine na khulai thangatuna Russia da unsil laklabadi yamna kallaba military operation oigani loinana kanagumba laibak mana marakta laklabadi mage sumathakta fajaba reply leigani lan oikre Ukraine amadi Russia masina achouba mai ama chakhalaba soidre Houjik yamna kanna taunarik libase Donetsk haiba mafam asidani mafam kaya da bomb rocket pokaibagi photo uba pangle Putin gi threaten nabu NATO countries singdagi kana amatta mafam sida changlak pa yaroi ground force air force ama natrabadi khudong chanro yasin Ukraine Russia gi paw khudak ta change oi America gi bomb bar ani su Ukraine gi help kidamak pairak khre haidi mafam chida laiba public sing mi paina duna chen ba hore America na ahan badairam bani physically makoi yaroi help khak tawgani adubu makoi gi bombers tharak pasina war la chong tharabra masi wahang oiri amorom da NATO countries sing na su emergency meeting kaure Tanjashida kari tawbiya haiduna Ukraine gi Kyiv airport bomb blast oikre Black Sea da laiba Ukraine gi navy base su bomb na tawgai kre haidi Willis Siakoba mafam da railway station du su bomb pokai kre Ukraine gi flight operation ban tawkre masiga loina na Ukraine gi khulai thampam Cherkesy da su achoba attack ama Russia na tawkre war yamna sathiba saktam lore news report singi matungina Ukraine yamni yangna campaign tawsin bagi mawang ni Ukraine da Russia na Houjik Ukraine gi president na world da laurakli mating gi amasung mayam pulaga Russia bu thatpagi paw amagi matungina Russia gi against the Ukraine gi help oina laibak kunthra changlak pagi wani fibham yamna thira mong chati